channel asibu miyeng tabiraba punmakpu ahanmaktada taramna okjari video asibu miyeng tabiraba punmakna video asibu like tawbiramu channel asibu subscribe tawdriba orkadi channel asibu su subscribe tawsinbiramu ngasigi video asi matang asi tawjaragi video asibu loiba phawbatang miyeng tabiyo masigi ahanba wahang asidi what was the code name of the first atom bomb that was dropped over Japan? A. Little Boy. B. Black Rain. C. Thunderbolt. D. Blue Boy. Japan da ihan hana thadakiba atom bomb adugi code name asi karino. Ahanbada Little Boy, ani subada Black Rain, ahum subada Thunderbolt, mari subada Blue Rain. Masigi ani subawahang asidi. Which of the following part of the sunlight makes the solar cooker hot? A. Ultraviolet. B. Red light rays. C. Infrared. D. Cosmic rays. Karamba nimitki mangalgi sarukna solar cooker bo sahalibano. Ahanbada ultraviolet, ani subada red light rays, ahum subada infrared, mari subada cosmic rays. Masigi ahum subawahang asidi. Who led the first Indian expedition to Antarctica? A. G.S. Sirohi. B. S.G. Kasim. C. S.S. Sharma. D. B.K. Raiba. India gi ihan hanba Antarctica da chatkeba expedition adu kanana luchingkibagi. Ahanbada G.S. Sirohi, ani subada S.G. Kasim, ahum subada S.S. Sharma, mari subada B.K. Raiba. Matakta panjakriba wahangsing asigi adom-adomgi achuba wahanggi pakhum adu ngasig video gi kamenda suksoy dana pibiramo. Mamanggi video da hangjakiba wahang ahum. Ahanbada in the visible spectrum, the color having the shortest wavelength is A. Red. B. Yellow. C. Violet. D. Blue. Hairiba wahang asigi achumba pakhumna C. Violet ni. Ani suba wahangda Mesopotamia is the ancient name of A. Egypt. B. Iraq. C. Turkey. D. Syria. Hairiba wahang asigi achumba pakhumna B. Iraq ni. Ahum suba wahangda when were the high courts established in India? A. 1910. B. 1920. C. 1861. D. 1990. Hairiba wahang asigi achumba pakhumna C. 1861 ni. Miyeng tabiraba pumnamukna video asibu like tawbiramu. Channel asibu subscribe tawjiba oiragadi channel asibu su subscribe tawsinbiramu amadi notification bell da nambiyu. Mathangi video amada amuk thengnarasi. Ngasigi oinadi mayam punamaktagi kainabagi athang nijari.